ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯜ ꯀꯌꯥꯅꯤ ꯂꯩꯔꯤꯕ꯫ ꯁꯛꯂꯣꯟ ꯄꯨꯕ ꯉꯝꯕ ꯃꯈꯣꯏꯒꯤ ꯆꯤꯔꯣꯜ-ꯂꯥꯡꯗ ꯊꯨꯈ꯭ꯔꯕ ꯆꯥꯎꯇꯣꯟꯗꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯣꯡꯃ ꯀꯥꯡꯗ ꯂꯥꯟꯅ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯅ ꯃꯅꯥꯎꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯗꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯥꯟꯕꯤꯅ "ꯍꯣ ꯂꯦꯝꯕ, ꯂꯦꯝꯕ, ꯂꯦꯝꯕ ꯍꯥꯏꯕ ꯂꯦꯝꯗꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯍꯥꯏ ꯂꯦꯝꯕ!" ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ? "ꯏꯁ, ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯀꯥꯏꯅ, ꯃꯁꯤꯗꯩꯁꯤꯗ ꯌꯦꯡꯅꯤꯡꯗꯦꯅꯦ ꯏꯕꯨꯡꯉꯣ ꯅꯁꯛꯇꯣ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ, ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯈꯪꯗꯦ." "ꯏꯇꯩꯃ, ꯅꯅꯥꯎꯅ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ?" "ꯍꯣ, ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨꯅꯦ, ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕꯁꯤꯡ ꯌꯥꯝ ꯀꯣꯠꯊꯗꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯩꯅ ꯆꯥꯛꯁꯪꯗ ꯊꯅꯝꯕ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ꯫ ꯑꯩꯅ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯗꯅ ꯅꯌꯥꯝꯕꯗꯒꯤ ꯂꯧꯍꯧꯕꯅꯤ꯫ ꯅꯪꯅ ꯁꯦꯜꯗꯣ ꯌꯥꯝ ꯄꯥꯝꯂꯒꯅꯅꯦ ꯅꯌꯥꯝꯕꯗꯒꯤ ꯍꯥꯏꯔꯒ ꯂꯧ꯫ ꯑꯗꯨꯒꯤ ꯁꯦꯜꯗꯨꯗꯤ ꯄꯤꯔꯛꯑꯣ, ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤꯅꯦ ꯅꯥꯊꯤꯕꯣꯡ ꯆꯥꯛꯇꯣ ꯅꯪ ꯍꯥꯞꯄꯣꯏꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ?" "ꯏꯇꯩꯃ, ꯑꯩ ꯉꯁꯤꯒꯤ ꯆꯥꯛꯁꯪꯗ ꯆꯪꯖꯔꯝꯗ꯭ꯔꯤ꯫ ꯑꯁꯦꯡꯕꯅꯤ, ꯑꯩ ꯍꯧꯒꯠꯄꯒ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯣꯏꯔꯨꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯪꯒ ꯑꯩꯒ, ꯑꯗꯨꯒ ꯏꯆꯥ ꯊꯥꯗꯣꯏꯒ ꯈꯛꯇꯅꯤ꯫ ꯁꯦꯜꯗꯣ ꯅꯪꯅ ꯂꯧꯕ ꯅꯠꯇꯦ ꯍꯥꯏꯔꯒꯅ ꯑꯩꯅ ꯍꯨꯔꯥꯟꯒꯗꯧꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯄꯤꯛꯄ ꯏꯆꯥꯁꯤꯅ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯅꯤ ꯅꯪꯒꯤꯁꯦ?" "ꯏꯇꯩꯃ, ꯑꯩꯅ ꯍꯥꯏꯕꯗꯤ..." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯄꯦꯜꯂꯦ, ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯡ ꯅꯣꯡꯃ ꯀꯥꯡꯗꯅ ꯄꯣꯠ ꯃꯥꯡ ꯆꯩ ꯃꯥꯡꯅ ꯇꯣꯏꯔꯛꯏꯕ꯫ ꯉꯝꯖꯔꯔꯣꯏꯌꯦ ꯑꯩ ꯌꯨꯝꯁꯤ ꯂꯩꯕꯒ ꯍꯨꯔꯥꯟꯕ ꯃꯀꯣꯜ ꯑꯁꯤꯗ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯡ, ꯂꯩꯖꯅꯤꯡꯗ꯭ꯔꯦ." ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤ ꯎꯅꯕ ꯊꯣꯛꯈꯤꯕ ꯆꯥꯎꯇꯣꯟꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯅꯥꯎꯅꯨꯄꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯩꯕꯗꯨꯗ ꯌꯦꯡꯂꯗꯨꯅ "ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯅꯪꯅ ꯅꯆꯤꯟꯒ ꯄꯣꯝꯗꯅ ꯑꯃꯨꯛ ꯇꯧꯔꯤꯕꯗꯨꯅ? ꯑꯌꯨꯛꯁꯤꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯍꯩ ꯑꯇꯣꯝꯕ, ꯅꯇꯩꯃꯗ ꯅꯪꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯔꯦ? ꯅꯇꯩꯃꯅ ꯁꯨꯛ ꯆꯥꯎꯅ ꯂꯩꯔꯝꯃꯤꯁꯤꯕꯣ?" "ꯇꯥꯆꯧ, ꯇꯁꯦꯡꯅ ꯑꯩ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕ ꯁꯦꯜꯁꯦ ꯂꯧꯗꯕ ꯑꯁꯦꯡꯕꯅꯤ." "ꯍꯣ ꯐꯔꯦ, ꯐꯔꯦ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕꯤꯅꯤ ꯑꯩꯗꯤ, ꯍꯨꯔꯥꯟꯕꯤ." "ꯍꯩꯃ, ꯑꯗꯨꯕꯨ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯀꯩꯗꯧꯒꯤ ꯅꯨꯄꯤ ꯅꯪꯕꯨ?" "ꯍꯣ, ꯉꯁꯥꯏ ꯃꯈꯣꯏ ꯅꯨꯄꯥꯅ ꯊꯣꯛꯂꯝꯗꯥꯏꯗ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ, ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯌꯣ ꯍꯥꯏꯗꯅ ꯂꯧꯍꯧꯕ ꯁꯦꯜꯗꯣ ꯑꯩꯅ ꯆꯥꯛꯁꯪ ꯑꯁꯤꯗ ꯊꯅꯝꯕꯅꯤ꯫ ꯃꯗꯣ ꯍꯧꯖꯤꯛ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯂꯦꯝꯕꯗ ꯂꯧꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯣꯟꯈꯠꯇꯅ ꯏꯇꯩꯃꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯉꯥꯡ ꯃꯥꯅ ꯃꯇꯩꯃꯩꯕꯨ ꯑꯁꯨꯛ ꯎꯁꯤꯠꯇꯕ." "ꯍꯥ, ꯀꯔꯤꯕ? ꯀꯩꯅꯣ ꯇꯣꯝꯕ, ꯅꯪꯅ ꯅꯇꯩꯃꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ? ꯍꯥ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯪꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯄꯗ ꯅꯠꯇꯅ ꯐꯠꯇꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯦ." "ꯇꯥꯆꯧ, ꯑꯩ ꯏꯇꯩꯃꯗ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯇꯥꯆꯧ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯦꯜꯗꯣ ꯑꯩ ꯂꯧꯖꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯇꯥꯆꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ." "ꯏꯇꯩꯃ, ꯇꯥꯆꯧꯗ ꯑꯣꯏꯗꯕ ꯋꯥ ꯇꯝꯁꯤꯟꯕꯤꯒꯅꯨ꯫ ꯏꯔꯥꯜ ꯂꯩꯇꯕ ꯑꯩꯕꯨ ꯏꯔꯥꯜ ꯁꯤꯕꯤꯒꯅꯨ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯄꯨꯔꯣꯏꯕꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯤ ꯈꯟꯗꯅ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅ ꯈꯟꯕ, ꯑꯗꯨꯒ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯇꯩꯃ ꯑꯃ ꯑꯣꯏꯅ ꯈꯟꯗꯕ꯫ ꯃꯁꯤꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯌꯥꯔꯦꯁꯤ ꯅꯨꯄꯤ, ꯇꯣꯛ꯫ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯦꯟꯖꯤꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯅꯤ꯫ ꯂꯥꯎ ꯆꯪꯂꯁꯤ, ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯅꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤ꯫ ꯑꯁꯨꯝ ꯑꯔꯥꯜ ꯈꯪꯗ ꯃꯌꯥꯝꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗ ꯃꯇꯩꯃꯒꯤ ꯋꯥꯇꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤꯕ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯍꯧꯏ, "ꯇꯥꯆꯧ, ꯅꯔꯦꯝꯈꯥꯛꯀꯤ ꯅꯅꯥꯎ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯀꯣ? ꯀꯩꯒꯤ ꯑꯩꯅ ꯁꯦꯜꯗꯨ ꯂꯧꯒꯗꯣꯏꯅꯣ? ꯀꯔꯤꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯃꯛꯅꯤ ꯈꯟꯖꯔꯤꯕ ꯏꯇꯩꯃꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯇꯩꯃꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕꯁꯨ ꯇꯥꯆꯧ, ꯅꯪꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯌꯥꯕꯅꯤꯀꯣ? ꯏꯃꯥ ꯏꯄꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯄ ꯇꯥꯆꯧꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯅꯅꯥꯎꯅ ꯀꯩꯁꯨ ꯇꯧꯖꯔꯣꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞꯇꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ? ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯅꯅꯥꯎ ꯑꯩꯕꯨ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯆꯧ,
ꯑꯩꯗꯤ ꯂꯥꯟꯈꯤꯗꯦ ꯑꯩ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯅꯠꯇꯦ ꯆꯥꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯇꯩꯃꯅ ꯀꯧꯔꯛꯇꯕꯗꯨꯗ ꯂꯦꯝꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯃꯇꯩꯃꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜ ꯂꯣꯏꯁꯤꯜꯂꯤꯕꯗꯣ 마기 ꯆꯥꯛ ꯁꯔꯨꯛ ꯌꯦꯡꯂꯛꯄꯗ ꯎꯗ꯭ꯔꯗꯨꯅ ꯃꯇꯩꯃꯗ ꯍꯪꯂꯛꯂꯝꯃꯤ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯉꯥꯟꯕꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯉꯁꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯤ ꯏꯇꯩꯃ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯄꯣꯏꯗꯅ ꯅꯪꯅ ꯍꯨꯈꯤꯕ ꯁꯦꯜꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯆꯥꯔꯨꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯖꯠꯁꯦ ꯌꯣꯜꯂꯨꯁꯨ ꯏꯇꯩꯃꯅ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯤꯗ꯭ꯔꯦꯅ ꯅꯁꯥꯅ ꯇꯧꯕ ꯑꯔꯥꯟꯕ ꯊꯕꯛꯇꯨꯗꯤ ꯈꯪꯗꯅ ꯍꯦꯛꯇ ꯑꯩꯕꯨ ꯏꯔꯥꯜꯁꯤꯌꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯈꯨꯔꯥꯇꯣ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯃꯌꯥꯝ ꯆꯥꯔꯦ ꯉꯁꯥꯏꯅꯦ ꯄꯥꯕꯅꯁꯨ ꯈꯨꯔꯥ ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯛꯏꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯍꯥꯏꯔꯝꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯈꯨꯔꯥꯇꯣꯟꯁꯦ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯕ ꯑꯁꯦꯡꯕꯒꯤ ꯂꯥꯝꯗ꯭ꯔꯕꯅꯦ ꯈꯨꯔꯥ ꯅꯪꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯏꯗꯨꯗꯤ ꯑꯗꯨꯒ ꯀꯃꯥꯏ ꯂꯥꯝꯗ꯭ꯔꯤꯕ ꯍꯩꯅꯨ ꯇꯔꯦꯡ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯤꯗꯨꯅ ꯃꯁꯥꯅ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯒꯠ ꯉꯥꯡꯂꯤꯕꯗꯣ ꯍꯥ ꯁꯤꯗ ꯂꯥꯛ ꯍꯨꯔꯥꯟꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯨ ꯅꯪꯁꯨ ꯍꯨꯔꯥꯟꯕꯒꯤ ꯃꯇꯧ ꯇꯝꯃꯛꯀꯅꯤ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯗꯤ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯍꯨꯔꯥꯟꯂꯤꯗꯨꯗꯤ ꯏꯃꯥ ꯅꯪꯅꯤ ꯃꯁꯤ ꯀꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯉꯥꯡꯁꯤ ꯇꯥꯕꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯅꯁꯥ ꯃꯥꯡꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯔꯅꯤ ꯍꯨꯔꯥꯟꯕ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯍꯦꯟꯅ ꯅꯁꯛꯇꯣ ꯃꯁꯤꯗꯩꯁꯤꯗ ꯂꯥꯟꯖꯗꯕꯒ ꯑꯃꯨꯛ ꯁꯥꯔꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥꯟꯕꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯛꯂꯛꯂꯝꯃꯤ ꯁꯥꯈꯤ ꯏꯕꯦꯝꯃ ꯀ꯭ꯋꯥ ꯃꯇꯝ ꯑꯝꯇ ꯄꯤꯔꯛꯎ ꯁꯤꯟꯁꯤꯌꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯂꯒꯦ ꯉꯥꯟꯕꯤ ꯏꯕꯦꯝꯃ ꯍꯣ ꯀꯔꯤꯕꯨ ꯆꯥꯅꯤ ꯍꯥꯏꯒꯦ ꯌꯣꯡꯆꯥꯛ ꯃꯇꯝꯁꯤꯗꯕꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯅꯠꯇꯅ ꯑꯗꯨꯒ ꯉꯥ ꯇꯥꯎꯕ ꯑꯃꯒ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯑꯗ ꯇꯥꯏꯌꯦ ꯉꯥꯟꯕꯤ ꯏꯕꯦꯝꯃ ꯁꯠ ꯇꯞꯄꯧꯅꯦ ꯁꯥꯈꯤ ꯏꯕꯦꯝꯃ ꯑꯩ ꯀꯨꯏꯅꯒ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯨꯔꯥꯟꯕꯅ ꯈꯨꯔꯛ ꯍꯥꯡꯗ꯭ꯔꯕꯅꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯅ ꯂꯩꯔꯝꯗꯧꯔꯤꯕꯅꯤ ꯀꯅꯥꯅꯣꯅꯦ ꯉꯥꯟꯕꯤ ꯍꯣ ꯀꯅꯥ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯃꯁꯥꯅ ꯁꯥꯃꯨꯃꯨꯛ ꯐꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯅꯠꯇꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯦꯝꯕꯔꯣ ꯃꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯕ꯭ꯔꯅꯦ ꯂꯩꯃꯤꯟꯅꯗꯕ ꯅꯣꯏꯅ ꯈꯪꯉꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯍꯧꯗꯣꯡꯅ ꯆꯐꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅꯤ ꯃꯁꯛꯅꯦ ꯃꯇꯧꯅꯦ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯥꯟꯗ꯭ꯔꯣ ꯃꯤꯀꯨꯞ ꯑꯃꯈꯛ ꯁꯦꯜꯒꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯗ꯭ꯔꯕ ꯑꯗꯨꯝ ꯃꯥꯡꯉꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯛꯅ ꯀꯤꯖꯔꯦꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯀꯥꯁꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯆꯦꯛꯁꯤꯜꯂꯨ ꯌꯨꯝꯗꯒꯤ ꯍꯨꯕ ꯐꯪꯂꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯗꯨ ꯐꯠꯇꯦ ꯇꯧꯒꯅꯣ ꯍꯥꯏꯔꯨꯕꯕꯨ ꯐꯠꯇꯕꯤ ꯇꯥꯏꯅꯦ ꯑꯩꯕꯣ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣꯒ ꯍꯦꯛꯇ ꯍꯥꯏ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗ ꯃꯥꯗꯤ ꯃꯑꯣꯡ ꯏꯃꯥꯟꯅꯦ ꯃꯥꯟꯗꯅ ꯑꯗꯨꯕꯨꯗꯤ ꯃꯑꯣꯡ ꯃꯥꯟꯗꯕ ꯃꯤꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯉꯥꯟꯕꯤ ꯅꯪ ꯅꯆꯥꯒꯗꯣ ꯃꯅꯥꯛꯇꯒ ꯅꯛꯍꯜꯂꯨꯅꯨ ꯊꯥꯏꯅꯗꯤ ꯐꯅ ꯐꯈꯤꯕ ꯑꯉꯥꯡꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯧꯔꯤꯁꯦ ꯁꯦ ꯁꯥꯈꯤ ꯏꯕꯦꯝꯃ ꯁꯦꯜꯁꯤ ꯂꯧꯍꯧꯔꯣ ꯀꯨꯏꯅꯒ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯉꯥꯟꯕꯤ ꯃꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯣ ꯈꯪꯗꯦ ꯂꯦꯝꯕꯁꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯟꯕꯤ ꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯅꯣꯡꯃꯇꯁꯨ ꯃꯥꯒꯤ ꯑꯐꯕ ꯋꯥꯔꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯔꯝꯗꯦ ꯃꯇꯝ ꯂꯩꯕꯈꯤꯕꯤ ꯂꯦꯝꯕꯒꯤ ꯐꯖꯗꯕ ꯋꯥꯔꯤ ꯂꯩꯀꯥꯏꯗ ꯁꯥꯕꯁꯤꯅ ꯍꯦꯟꯅ ꯉꯥꯟꯕꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯌꯨꯝꯗꯁꯨ ꯑꯗꯨꯃꯉꯥꯏ ꯃꯄꯨꯔꯣꯏꯕꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯈꯛꯇꯅ ꯂꯤꯔꯤꯕ ꯑꯗꯨꯅ ꯆꯥꯎꯇꯣꯟ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩ ꯃꯅꯥꯎꯕꯨ ꯂꯥꯟꯅ ꯎꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯂꯦꯝꯕ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯂꯤ ꯋꯥꯈꯜꯗꯁꯨ ꯀꯩꯒꯤꯅꯣ ꯏꯇꯩꯃꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯑꯩꯅ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯌꯥꯝꯅ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯇꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯔꯦꯝꯈꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯇꯥꯖꯧ ꯆꯥꯛ ꯄꯨꯈꯝ ꯑꯃꯈꯛꯇꯗ ꯃꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯈꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯀꯥꯟꯅꯗꯕ ꯐꯧꯍꯥꯝꯒꯨꯝꯕ ꯃꯤꯁꯛ ꯏꯇꯩꯃꯒꯤ ꯅꯨꯡꯁꯤꯕꯗ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯈ꯭ꯔ ꯃꯥꯜꯂꯤ ꯑꯩꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯤꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯃꯛ ꯑꯩꯗꯤ ꯑꯔꯥꯟꯕ ꯇꯥꯔꯒꯅꯤ ꯌꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯗꯨꯕꯣ ꯑꯩꯅ ꯈꯪꯅꯕꯅ ꯑꯁꯨꯛ ꯋꯥꯅ ꯇꯧꯔꯒ ꯃꯥꯅ ꯃꯆꯤ ꯂꯦꯡꯗꯈꯩ ꯑꯗꯨꯝ ꯐꯝꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯀꯩ ꯄꯥꯈꯪꯅꯣ ꯈꯪꯗꯦ ꯇꯥꯜꯂꯤꯕꯁꯤ ꯏꯃꯥ ꯈꯪꯉꯤꯌꯦ ꯀꯥꯏꯅꯒ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯑꯁ ꯇꯜꯂꯤꯌꯦ ꯅꯪꯁꯦ ꯕꯤꯠ ꯌꯥꯝ ꯂꯩꯇꯦ ꯁꯦ ꯍꯥꯏꯌꯣꯕ ꯁꯦꯕ ꯂꯩꯔꯥꯡ ꯑꯝꯇ ꯁꯥꯒꯠꯅꯔꯛꯀꯅꯨꯁꯦ ꯅꯪꯒꯤ ꯋꯥ ꯑꯃ ꯉꯥꯡꯕꯗ ꯁꯣꯔ ꯍꯣꯟꯗꯕꯤ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯍꯥꯏꯗ꯭ꯔꯤꯈꯩ ꯁꯣꯔꯒ ꯑꯝꯇ ꯍꯣꯜꯂꯣꯏ ꯁꯦ ꯍꯥꯏꯌꯣꯕ ꯁꯦꯕ
ꯃꯍꯟꯖ ꯄꯥꯝꯃꯨꯕꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯥꯡꯗ ꯌꯦꯡꯗꯨꯅ ꯃꯥ ꯈꯪꯉꯦ ꯌꯥꯔꯕꯣ ꯅꯪꯅ ꯉꯝꯃꯕꯅꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯁ ꯏꯃꯥ ꯈꯪꯉꯤꯍꯦ ꯀꯥꯏ ꯍꯣꯃꯣ ꯌꯥꯝ ꯃꯥꯜꯂꯤ ꯇꯥꯂꯦꯝꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯁꯤꯗꯤ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯈꯪꯂꯕꯗꯤ ꯑꯃꯨꯛ ꯆꯩꯕꯤꯕ ꯇꯥꯔꯦ ꯍꯣ ꯆꯩꯕꯤꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯇꯥꯂꯦꯝꯕ ꯂꯩꯔꯝꯃꯤ ꯂꯥꯛꯄꯅꯤ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯥ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕ ꯅꯅꯥꯛꯇ ꯄꯨꯄꯥꯡ ꯁꯨꯗꯕꯩꯒꯤ ꯃꯅꯥꯛꯇꯕꯨ ꯀꯅꯥꯅ ꯅꯛꯁꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯒꯦ ꯍꯤꯡꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯏꯌꯥꯏꯗ ꯇꯧꯕ ꯀꯣꯡꯒꯣꯜꯒ ꯄꯥꯡꯈꯛꯅꯤ ꯑꯩꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯏꯈꯤꯅꯤ ꯃꯥꯡꯈꯤꯅꯤ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯀꯅꯥꯕꯨꯁꯨ ꯄꯨꯁꯤꯟꯗꯨꯅ ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯏꯐꯤ ꯐꯥꯎꯕ ꯑꯅꯤ ꯁꯨꯅ ꯁꯦꯠꯄ ꯉꯝꯗꯕ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯇꯥꯂꯦꯝꯕ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯊꯦꯡꯅꯕꯗꯧꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯄꯨꯛꯆꯦꯜꯗ ꯁꯦꯡꯉꯣ ꯁꯦꯜꯗꯤ ꯇꯥꯜꯂꯒ ꯐꯪꯕꯅꯤ ꯂꯥꯟꯗ ꯂꯥꯜꯂꯨꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯁ ꯌꯥꯔꯦ ꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗ ꯁꯨꯝ ꯐꯝꯗꯅ ꯂꯩꯔꯒꯅꯦ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯃꯤꯠ ꯉꯥꯎꯕꯤ ꯃꯌꯥꯝꯁꯦ ꯍꯪꯒꯠ ꯍꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒ ꯅꯪ ꯂꯨꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯣ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯂꯦꯝꯕ ꯍꯥꯏꯕ ꯈꯣꯏꯃꯨꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯃꯤꯠꯉꯥꯎꯕꯧ ꯅꯣꯡꯃꯇꯁꯨ ꯂꯩꯁꯥꯕꯤ ꯁꯛꯍꯦꯟꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯍꯩꯇꯕ ꯊꯤꯕꯨꯗ꯭ꯔꯨꯒꯤ ꯄꯥꯈꯪ ꯂꯩꯔꯥꯡ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯅꯤ ꯃꯇꯣꯝꯇ ꯑꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯃꯆꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯔꯝꯃꯤ ꯀꯦꯊꯣꯛꯅ ꯌꯣꯛꯄ ꯑꯣꯏꯕꯅ ꯈꯔꯁꯨ ꯃꯉꯥꯎ ꯊꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏꯁꯨ ꯈꯪꯂꯝꯗꯦ ꯁꯣꯝꯇꯅ ꯉꯥꯟꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯂꯦꯝꯕꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦꯗꯅ ꯍꯣ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯥꯏ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜꯗꯨꯅ ꯅꯨꯡꯉꯥꯏꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯔꯝ ꯆꯠꯇꯨ ꯆꯨꯝꯗꯦꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯨꯝꯁꯤꯗꯒ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯅꯥꯎ ꯅꯨꯄꯥ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯌꯥꯝꯕꯁꯤꯅ ꯍꯨꯔꯥꯟꯕ ꯃꯅꯥꯎꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯕꯅꯣ ꯈꯪꯗꯦ ꯏꯇꯩꯃ ꯍꯦ ꯅꯪ ꯑꯩꯉꯣꯟꯗ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ ꯍꯥ ꯅꯪ ꯑꯩꯅ ꯃꯗꯨꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯂꯩꯁꯥꯕꯤꯗꯨ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯌꯥꯗꯦꯅꯦ ꯍꯥ ꯅꯣꯏꯕꯥꯅꯤꯒꯤꯁꯦ ꯅꯨꯡꯁꯤꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯃꯐꯤ ꯐꯥꯎꯕ ꯆꯨꯝꯅ ꯁꯦꯠꯄ ꯍꯩꯇ꯭ꯔꯤꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯈꯛ ꯌꯥꯔꯣꯏ ꯅꯨꯄꯤ ꯊꯤꯔꯒ ꯅꯪꯕꯨ ꯅꯨꯄꯤꯗꯣ ꯊꯤꯂꯕꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃ ꯈꯜꯂꯨ ꯁꯣꯝꯗꯅ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯍꯦ ꯆꯍꯤ ꯁꯨꯗꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤꯌꯥ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯦ ꯅꯨꯄꯤ ꯅꯪꯅ ꯁꯥ ꯁꯥꯗꯕ ꯀꯣꯏꯆꯠ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯀꯪꯁ ꯃꯥꯟꯕꯗꯨꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯄꯥꯒꯤ ꯈꯣꯟꯊꯤ ꯆꯐꯨ ꯆꯥꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯍꯛꯇꯛꯇ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯆꯍꯤ ꯁꯨꯗꯅ ꯂꯩꯁꯥꯕꯤ ꯁꯥꯏꯗꯤ ꯀꯅꯥ ꯍꯥꯏꯕ ꯃꯤ ꯈꯨꯗꯤꯡꯅꯗꯤ ꯑꯩ ꯎꯕꯗ ꯂꯩꯔꯥꯡꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅ ꯂꯣꯏꯅ ꯍꯥꯏ ꯍꯥ ꯀꯔꯤꯕ ꯏꯆꯥꯊꯣꯏꯕꯤꯕꯨ ꯃꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯍꯣꯏꯅꯦ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯅ ꯎꯔꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡꯒꯨꯝꯅ ꯎꯏꯌꯦ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤ ꯃꯈꯥ ꯊꯪꯕꯒꯤ ꯅꯕꯨꯡ ꯂꯦꯝꯕꯒ ꯅꯪ ꯄꯥꯛ ꯎꯅꯒꯅꯨꯀꯣ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯗꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯟꯊꯣꯛꯅ ꯐꯖꯈꯤꯗ꯭ꯔꯦ ꯏꯁ ꯃꯗꯨꯒꯤ ꯂꯥꯏꯍꯣꯔꯤ ꯅꯨꯄꯥ ꯑꯁꯨꯝꯕꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇꯦꯗ ꯃꯤꯅ ꯇꯝꯃꯛꯄꯅꯤ ꯃꯣꯏ ꯇꯥꯖ ꯇꯧꯔꯦꯜꯒ ꯏꯆꯦ ꯃꯦꯝꯆꯥꯒꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯥꯡ ꯍꯥꯏꯕꯤꯗꯨꯒ ꯃꯈꯣꯏ ꯂꯦꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯣꯏꯊꯥ ꯍꯦꯛ ꯊꯥꯗꯣꯛꯂꯒ ꯊꯝꯂꯕ꯭ꯔꯥ ꯈꯪꯗꯦ ꯁꯦꯜ ꯊꯣꯛꯇꯕ ꯂꯦꯝꯕꯁꯦ ꯀꯌꯥꯝ ꯄꯥꯝꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯌꯦꯡꯋꯥꯏ ꯃꯆꯥ ꯑꯁꯤꯕꯨ ꯋꯥꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤꯔ ꯈꯪꯗꯦ ꯀꯥꯏ ꯁꯤꯗꯁꯨ ꯅꯠꯇꯦ ꯂꯦꯝꯕꯁꯤ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯃꯇꯩꯕꯅ ꯁꯟꯗꯣꯛꯄꯤꯔ ꯃꯥꯜꯂꯦꯅꯦ ꯃꯃꯥ ꯂꯩꯀꯥꯏꯒꯤ ꯄꯣꯠꯃꯥꯡꯗꯁꯨ ꯂꯦꯝꯕꯅ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯔꯦ ꯈꯪꯗ꯭ꯔꯦꯗ ꯉꯥꯟꯕꯤꯒꯤ ꯆꯤꯟ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯉꯥꯡꯗꯨꯕꯨ ꯅꯝꯗꯅ ꯍꯦꯛ ꯍꯨꯔꯥꯟꯕ ꯑꯣꯏꯍꯟꯗꯧꯔꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯆꯥꯏꯕꯤꯅꯗꯤ ꯂꯦꯝꯕꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯅ ꯌꯦꯟ ꯂꯣꯏꯗꯅ ꯃꯗꯨꯗꯒꯤ ꯌꯦꯔꯨꯝ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯒꯗꯣ ꯃꯇꯩꯕꯅ ꯂꯣꯏꯅ ꯍꯦꯛ ꯂꯧꯁꯤꯟꯕꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯁꯦꯜꯁꯨ ꯃꯥꯡꯉꯤꯔ ꯃꯥꯡꯗ꯭ꯔꯤꯔ ꯈꯪꯗꯦ ꯂꯦꯝꯕꯅ ꯍꯦꯛꯇ ꯇꯥꯏꯅꯕꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯣꯏ ꯃꯌꯥꯝꯕꯗꯣ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯃꯌꯥꯝꯕꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯖꯕ ꯅꯠꯇꯦ ꯃꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯅꯨꯄꯤ ꯃꯥꯒꯤ ꯆꯤꯔꯣꯜ ꯋꯥꯍꯩꯗ ꯃꯅꯥꯎꯕꯨ ꯏꯟꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯏꯆꯥꯊꯣꯏꯕꯤ ꯃꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤ ꯏꯄꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯆꯥꯅ ꯁꯤꯜꯂꯨꯀꯣ ꯍꯥꯏꯗ ꯍꯥꯏꯔꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯃꯤ ꯃꯁꯥꯗ ꯍꯥꯏꯗꯈꯩ ꯃꯥꯅ ꯃꯤꯋꯥ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯁꯨꯝ ꯇꯥ ꯂꯦꯝꯕ ꯌꯣꯜꯂꯛꯑꯗꯤ ꯑꯩꯅꯁꯨ
มีมยามดมาหยอนตาบันเฮ้ยมาดูโตหนูกุยซาถอยบีหุ่นดาราบดีเลยตุ้งว่าตีให้บ้ามันเลยบันดูไม่ได้ก็โตกันหนูกุยซาถอยบีสังเกตเนี่ยมาสิไอ้คุยนี่อีสานนี่หนูสีดนะมาหน้าตัวบุษยาบัสิดามาสิสู้น่าหัวสาวระบันดูมีดังกิมาตั้มนี่งานบีอีสาวล้างตัวน่ะจากทงนี่ตุ้งชีแต่บันนั้นสุนัขมีเรียมมาบูสองทักตัวน่ะแต่เราคุยในเลยคิดสิให้หนูขังนี่เจ้าขัดปังกำเลยยี่ไอ้ยี่ว่าตาดีบ่ยังปังยี่บ่มาจากลอยจีบ่จากสัตว์ลอยสินใหญ่เด็กใครกินเนาะแต่ตัวมันไอ้สาวล้างตัวเลยดีดอกให้หนูตาเรียงนั่งมาสู้พารวยดอยบางงั้นนี่มาสิกิมีเรียมสิกิมานักเตะสังกันหนูให้ดิสิยาเลยนี่นั่งสู้มังตัวบางงั้นมังตัวไอ้ดิคุราตนกะไก่เท่าดะอีรุ่งมายามโยลุยนี่ตุสิสู้ค่อยคุราตนนั่นเลยบีรีบะอีมานั่งดิน้องแต่เลยบีดีกว่าดิดุมใจอีเดบะอีรุ่งโยลุบกิเซียวสิเดออีมุงแกว่าดปาเบนันบงานบีเลี้ยงบันนับปีรักลิบเซียวตุพัดมุนตุเดลาสิลีนั่งกิสิกุมเซียวสินะการิบุเลยนะดอริเกปวดใจน่ะส่งยามน่ะตั้งคราการสินะสิดีนั่งดิน้องบุกีจาราบันลอยระบันข้างลับระอาศัยตุนเซียวตุพิจิเดกิสินคีมาไต่มากิวางอังตุดดีเซียวตุหลังโทรกันโดนมาลูบันเลี้ยงบันอันดูบุเราเส้นฉบับตุดดีตุมินจากสังดกินทุกลักลับท่าด้วยนะมานั่งเสียมพัดเตคุราตัวน่ะที่นาสุงังบีอันดูกะคุราตัวน่ะปีบเซียวสูอดมเราสิลคุราตัวนี้ยีรุมดูกะอินสังสูอดมอินโคดกีจัดโฮกะเก็บตาซาดบีมองดะคุราตัวมุงังบีคุราตัวน่ะวานาตันจะบเซียวสูอีมาดกว่าซาทุยอันดูกะคุราตัวน่ะที่นาสุเซบีตั้งยามพัดเตที่ดูบีอะการิวังอังสังอังเนาะฮะอันดูกะว่าดูน้องวันนั้นกันน่ะให้ไว้เกมาสิกิเลี้ยมสุเลี้ยมดะบสินะตัมบีรีบอยลงกันนี่บะข้างนี้แต่น่าดูบดีอังอังนะมาไอ้บูนุ่งสีดนะบะพัดตนะอูนะบุขนะบสารดนะอาศัยตัวงานบีจากทงบลอยสิลีจากต้นสู่ทับกฮัลลักลำบีงานบีนะมากิสักทีรักลำบีอดูบุเลี้ยมกินสังสรุกอดูดางานบีนะทุ่มตับมาใครฮับจิลลำบีโอ้มายามสักลอยเจริญนายไอ้นะโฮลิงสินบีระโอลูกฮาบีระสิจากต้นการีมาเทลนุปีโฮปังหังดังด้วยสรุปดีตุ้มินะดุมซาบิวก็ยอมตัวบีนะนุปีนังเตอาศัยตัวนั้นสาวเรียลดีจากตัวห้องนั้นสารีเลี้ยมมาสู้อายุจากซาดบกะลามันลอยระบันจากตัวเหตุคุปกะทุ่มยากปดุดาเลี้ยมบะโอทกปัสยาดายอดสินบสุงมดาอิสินขรากะจากตัวยาววานยอดสินขีรามีจากกันขรสารากะเลี้ยมพกดขีรามีอาศัยมาใครงานกันดบกีพยากาดุเลยริบงานบีนะให้กันเนาะจากสิบุสุกยามเลี้ยมฮัลลิบสิบุการิกินไว้บันนี้ยามไม่ให้บัดนี้ก็ใส่หน้าให้มาแค่ดอกเกฮะเดี๋ยวไอ้สักยามจะดิ้งจุดนั้นตรงนี้จากตัวมังคันก็จะบ่อยบัดนี้ซาจิกันดนั่งก็จะมาสรุปเล่าระกะอะไรดูน่าเสียงน่ะทำมาแค่ดอกกีมึงอ่ะนั่งเสียมองกันมาตัวปักข้างเนี่ยนะผู้ร้านจิตที่น่ามาร่วมแล้วมาตัวนี่ปะไอ้นายดีไอ้คุยเสียนุ่งไงยัยพาไปมุ่งนั่นติอันนั้นคราว่าเขาตัดสีให้บันนี้เนี่ยสีให้หรือบ่คิดสู้ไอ้เสียพัดแต่ไปตาดอริบันดูปียารีตกเลี้ยงบ่นั่งสู้มาตุ้งจากตัวจะนั่งจบดีจารุอาสุมน่ะมังกันกันได้วิสรุแล้วดูกันนั่งโมอินสังน่ะพิยุนน่ะยีรุ่มยุนน่ะตัวริบเสียวตัวน่ะก็ได้ทำแค่ปากข้างอ่ะโมยบกี้น่ะพี่นรอดูคราสิลุเนี่ยแล้วดูกันนั่งเอาสินุปีที่บกี้มาตั้งนั่นทีล้างพังตัวใกล้ๆนั่งขันกันดูก็ท่าโดยนะคุราตัวนี้เสียวดีไอ้ก็ยิ่งมันน่ะเราระกะกำไมนั่นพี่รวยเลยด้วยบ่อดีตสรุปป้าบันนังน่ะคราคุราตัวนี้เลยบิวงานบีนะไก่อาตัวนี้ยี่กูเนี่ยมาสิแกงักสิงางลิบเสียไอ้ดีไก่ตัวเมื่อกี้มากี่พี่รวยเลยดอริบ่ฮะยังก็มาคุยหนูป่ะนัดซาสิบ่าวป่ะคุรานมาสิน่ะโอ้ยด่าป่ะด่างางมาตับบีริบสิสิน่ะสู้เลยระบดีอีสาสิสู้ข้าได้เลยระบดีคุรานบีโอ้ยระนี่อันตัวน่ะอีปามนัดสักครั้งสิเลยครั้งสิให้ปนีนุป่ะนังบ่ยุ่มสิไอ้กิสุสรุปยาวริบอันตัวกิสุมาทักตาเลี้ยงมาทันได้ทันนับบ่ดูเลยใกล้เมียมามังเดอพะซะรวยนี่นุปีนังบ่โหไอ้น่ะให้บัวบูกระดานในยันนิ่งนี่ให้เกจิกสิลักละบดีนัสิระนาวอามาตัวอีกทีนี่ไอ้ที่มีตัวนี้นะตัวงานตาตัวน่ะเลวบ่ตาบันนุมินอสิดกีงานบีวาคัลมาวนคันมาหูคีมาปูรวยบกีมามังมักตะดาเลียบบูกระมนะอารันบัตานสิกิให้นะคันมาหูรักคีนูบกีนุมินอามาดานีไลรังเลียบห้อยดลักลำบีตาเลมบ้าโหตาเลมบ้าให้บ้าเย็นนำบ่นั่งบุกไก่ดเลยเกโหไอชมดเลยกันนาโนโหเลียบกีไลรังนี่ไลรังนั่งนี่ก็ดูบุไลบ้าไลรังวันที่โตไลยุมดัลมีน้องคราก็พันให้นั่นดับตัดอีได้เหมือนเด็กข้างชมดีไอ้บูอมุกงางบุตรไ
ꯀꯩꯒꯤꯅꯣ ꯇꯥꯂꯦꯝꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯡꯗ꯭ꯔꯤꯁꯤꯕꯣ ꯅꯨꯄꯥ ꯊꯣꯛꯑꯣ ꯍꯣ ꯇꯥꯆꯧꯒꯤ ꯃꯇꯧ ꯂꯧꯒꯅꯣ ꯄꯥꯡꯗꯕꯣ ꯌꯥꯔꯁꯦ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯒ ꯀꯔꯤ ꯀꯥꯟꯅꯅꯤ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃꯅ ꯉꯥꯡꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯁꯥꯔꯤꯅꯦꯅ ꯆꯤꯟ ꯈꯨꯝꯕꯗꯨꯔꯣ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯈꯣꯏꯗꯣ ꯃꯗꯨꯒꯤ ꯃꯈꯜꯗꯨꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯍꯣ ꯁꯤꯗ ꯂꯥꯛꯄꯅꯦ ꯁꯤꯗ ꯂꯥꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖꯗꯣ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯀꯅꯨ ꯏꯕꯨꯡꯉꯣ ꯑꯩ ꯀꯩꯝ ꯇꯧꯖꯗꯦ ꯑꯩ ꯂꯥꯛꯏꯁꯦ ꯀꯣꯕꯤ ꯑꯝꯇ ꯂꯦꯡꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯃꯥꯟꯅꯕꯤꯒ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯇꯧꯕ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯂꯩꯔꯥꯡꯅ ꯍꯥꯏꯕ ꯀꯣꯕꯤꯗꯨ ꯍꯦꯛꯇꯨꯅ ꯂꯩꯔꯥꯡꯗ ꯄꯤꯔꯝꯃꯤ ꯁꯦꯜꯁꯤ ꯂꯧꯍꯧꯔꯣ ꯀꯔꯤ ꯁꯦꯜꯅꯣ ꯌꯥꯔꯦ ꯂꯧꯍꯧ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯅꯇꯩꯃ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯄꯥꯈꯪꯗꯒꯤ ꯀꯣꯕꯤ ꯃꯠꯂꯒ ꯄꯨꯈ꯭ꯔꯦ ꯀꯥꯏꯅꯒ ꯏꯁ ꯄꯥꯎ ꯌꯥꯝꯅꯕꯒꯤ ꯋꯥꯗꯤꯅꯦ ꯑꯩ ꯉꯝꯖꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯂꯦꯝꯕꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯂꯦꯝꯕꯅ ꯍꯦꯃ ꯂꯩꯔꯥꯡ ꯅꯪꯒꯤ ꯁꯦꯜꯁꯤ ꯌꯥꯝꯃꯜꯂꯤꯅꯦꯍꯦ ꯑꯁ ꯀꯣꯕꯤꯗꯨꯒ ꯁꯦꯜꯁꯤ ꯆꯥꯟꯅꯗ꯭ꯔꯦꯕꯅꯤ ꯍꯦꯃ ꯑꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯟꯕꯤꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯌꯨꯝ ꯃꯤ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯉꯥꯏꯍꯥꯛꯇ ꯊꯪꯅꯕꯁꯤꯗ ꯆꯠꯂꯨꯕꯗꯕꯨ ꯅꯨꯄꯤ ꯄꯨꯁꯤꯟꯗꯅ ꯃꯁꯤꯗꯩꯁꯤꯗ ꯏꯔꯥꯡ ꯇꯧꯅꯗꯅ ꯅꯨꯄꯤꯁꯤꯗ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯩꯅꯣ ꯍꯥ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯝꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ ꯅꯨꯄꯤ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯨꯄꯤ ꯄꯨꯁꯤꯟꯗꯅ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯅꯔꯝꯃꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯀꯔꯤꯅꯣ ꯂꯦꯝꯕ ꯅꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯣ ꯇꯥꯆꯧ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯆꯧꯕꯗꯤ ꯏꯇꯩꯃꯒꯤ ꯃꯥꯏ ꯁꯣꯛꯍꯟꯒꯗꯕ ꯊꯕꯛ ꯑꯃꯇ ꯅꯅꯥꯎ ꯇꯧꯖꯗꯦ ꯂꯩꯔꯥꯡꯗꯣ ꯀꯣꯕꯤ ꯑꯃꯇ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯇꯧꯕ ꯅꯠꯇꯦ ꯉꯥꯟꯕꯤꯅ ꯏꯁ ꯀꯣꯕꯤꯁꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯩꯗꯗꯅ ꯁꯤꯗꯒꯤ ꯂꯩꯔꯤꯕ ꯎꯔꯦꯗꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯪ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯤ ꯅꯅꯥꯎꯁꯦ ꯋꯥꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯎꯇꯣꯟꯅ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯅꯍꯥ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯆꯪꯂꯛꯂꯝꯃꯤ ꯀꯥ ꯌꯧꯔꯕꯗ ꯆꯥꯎꯇꯣꯟꯅ ꯅꯨꯄꯤ ꯁꯦꯜꯁꯤ ꯊꯝꯖꯤꯜꯂꯨ ꯃꯤꯒꯤꯁꯨ ꯈꯔ ꯌꯥꯎꯕꯅꯤ ꯃꯥꯡꯒꯅꯤꯀꯣ ꯍꯌꯦꯡ ꯑꯌꯨꯛ ꯃꯤꯒꯤꯗꯣ ꯄꯤꯈꯤꯗꯧꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯇꯣꯟ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯅꯨꯄꯤ ꯊꯥꯗꯣꯏꯅ ꯕꯥꯕꯥ ꯅꯪ ꯆꯠꯇꯣꯔꯕꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗꯕꯅꯤ ꯉꯥꯟꯕꯤꯅ ꯍꯣ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯅꯨꯄꯥ ꯍꯩ ꯉꯔꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯎꯅꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯉꯥꯟꯕꯤ ꯃꯥꯅ ꯉꯔꯥꯡ ꯊꯝꯂꯝꯕ ꯁꯦꯜ ꯊꯝꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯁꯦꯜꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯉꯥꯟꯕꯤ ꯄꯥꯈꯠꯅ ꯅꯨꯄꯥ ꯉꯔꯥꯡ ꯑꯩꯅ ꯃꯐꯝꯁꯤ ꯊꯝꯂꯝꯕ ꯁꯦꯜꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯇꯥꯕ ꯌꯥꯕ ꯑꯣꯏꯗꯦꯀꯣ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨ ꯆꯠꯂꯝꯗꯥꯏꯁꯤꯗ ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕꯕꯨ ꯉꯥꯡꯈꯤꯗ꯭ꯔꯣ ꯃꯁꯤ ꯄꯨꯝꯕ ꯂꯦꯝꯕ ꯃꯥꯅ ꯂꯧꯊꯣꯛꯄ ꯅꯠꯇꯅ ꯀꯅꯥꯅ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯨꯝꯁꯤꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯌꯦꯅ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯗꯨ ꯐꯥꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯁꯥꯎꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯝꯕꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯂꯝꯃꯤ ꯂꯦꯝꯕ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯅꯪ ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ ꯍꯤꯡꯒꯣꯜꯁꯤꯡ ꯆꯥꯏꯔꯨꯕꯅꯤ ꯑꯩ ꯅꯌꯥꯝꯕꯒꯤ ꯉꯔꯥꯡ ꯃꯤꯒꯤ ꯄꯤꯒꯗꯕ ꯁꯦꯜ ꯈꯔ ꯊꯝꯕꯗꯨ ꯃꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯂꯧꯊꯣꯛꯂꯕꯗꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ 이때이마 ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯗꯣꯏꯅꯣ 이때이마 ꯍꯣꯏꯒꯤ ꯀꯥꯗꯤ ꯅꯅꯥꯎ ꯑꯣꯏꯅ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯥꯆꯧ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯕꯁꯨ ꯅꯠꯇꯦ ꯍꯣ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈꯤꯕ ꯁꯦꯜꯗꯨꯅ ꯅꯪꯒꯤ ꯀꯥꯗꯒ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯇꯁꯦꯡꯅꯃꯛ ꯇꯥꯆꯧ 이때이마 ꯑꯩ ꯂꯧꯖꯗꯦ ꯇꯥꯆꯧꯒ 이때이마ꯒꯅ ꯑꯩꯒꯤ ꯀꯥꯗ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯊꯤꯕ ꯇꯥꯕꯅꯤ ꯃꯈꯣꯏ ꯅꯨꯄꯥ ꯅꯅꯥꯎ ꯑꯁꯤꯒꯤ ꯃꯁꯥꯗꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯤ ꯂꯦꯝꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪ ꯃꯣꯝꯄꯥꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯜꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯂꯝꯃꯤ ꯅꯨꯄꯥ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯎꯇꯣꯟ ꯃꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯂꯦꯝꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕ ꯉꯛꯅ ꯇꯥꯆꯧ 이때이마 ꯑꯩ ꯇꯁꯦꯡꯅ ꯂꯧꯗꯕꯅꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ ꯆꯥꯎꯇꯣꯟ ꯃꯅꯥꯎꯒꯤ ꯃꯃꯥꯏꯗ ꯁꯥꯄꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ
ꯈꯨꯗꯝ ꯆꯥꯡꯗꯝꯒ ꯂꯣꯏꯅꯅ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯆꯦꯜꯂꯤ ꯅꯇꯩꯃꯅ ꯀꯌꯥꯔꯛ ꯁꯦꯜ ꯃꯥꯡꯉꯤ ꯍꯥꯏꯔꯕꯁꯨ ꯅꯪꯃꯛꯅ ꯑꯁꯨꯝꯅ ꯍꯨꯔꯥꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ ꯍꯨꯔꯥꯟꯕ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗꯤ ꯀꯥꯏꯊꯣꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤ ꯂꯥꯎ ꯆꯠꯂꯁꯤ ꯍꯨꯔꯥꯟꯕꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯇꯣꯟ ꯁꯥꯎꯅ ꯆꯠꯈꯤ ꯉꯥꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯈꯨꯔꯥꯇꯣꯟ ꯅꯪ ꯀꯞꯄꯤꯔꯣ ꯀꯞꯀꯅꯨ ꯈꯨꯔꯥꯇꯣꯟꯅ ꯁꯦꯜ ꯍꯨꯔꯥꯟꯕ ꯅꯠꯇꯦꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯗꯣꯛꯀꯦ ꯑꯩꯈꯣꯏ ꯃꯥꯅ ꯈꯨꯔꯥꯇꯣꯟ ꯅꯨꯡꯁꯤꯗꯕꯒꯤ ꯊꯝꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯈꯨꯔꯥꯇꯣꯟ ꯑꯩ ꯍꯥꯏꯗꯣꯛꯀꯦ ꯑꯩꯈꯣꯏ ꯄꯥꯕꯗ ꯏꯃꯥꯅ ꯊꯝꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯁꯨꯛ ꯐꯕ ꯑꯩꯒꯤ ꯈꯨꯔꯥꯇꯣꯟꯕꯨ ꯃꯣꯏꯅ ꯍꯨꯔꯥꯟꯕ ꯍꯥꯏ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯊꯥꯗꯣꯏ ꯃꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯒꯅꯨꯀꯣ ꯅꯣꯏ ꯄꯥꯕꯨꯡꯗ ꯈꯨꯔꯥꯇꯣꯟꯗꯤ ꯍꯨꯔꯥꯟꯕꯅꯤ ꯅꯪꯁꯨ ꯍꯨꯔꯥꯟꯕꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯒꯅꯨ ꯆꯩꯕꯤꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥꯟꯕꯤ ꯏꯁꯧ ꯂꯥꯡꯂꯛꯏ ꯅꯪꯗꯤ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯅꯥꯛꯇ ꯀꯔꯤ ꯇꯧꯔꯤꯕ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯑꯩꯈꯣꯏ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯗꯕꯅꯤ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩ ꯈꯨꯔꯥꯇꯣꯟꯒ ꯂꯩꯍꯧꯅꯤ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯏꯃꯥ ꯅꯪꯒꯤ ꯐꯠꯇ꯭ꯔꯤꯗꯤ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯐꯨꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯆꯠꯅꯕ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕ ꯃꯌꯥꯝꯕꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯇꯥꯆꯧ ꯅꯅꯥꯎ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯇꯥꯆꯧ ꯅꯅꯥꯎꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯅꯥꯎꯒꯤ ꯆꯨꯝꯊꯣꯛꯅꯕ ꯇꯥꯟꯖꯥ ꯑꯝꯇꯗꯤ ꯄꯤꯕꯤꯌꯨ ꯍꯨꯔꯥꯟꯕ ꯅꯪꯒ ꯄꯨꯟꯅ ꯂꯩꯔꯤꯈꯩ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯅꯣꯡꯃꯒꯤ ꯃꯥꯡꯕ ꯍꯦꯜꯂꯛꯂꯅꯤ ꯂꯩꯍꯧꯔꯣ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯅꯅꯤꯡꯇꯝꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯕ ꯃꯅꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯀꯥꯎꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯅꯤꯅ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯅ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅꯗꯤ ꯂꯦꯝꯕ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯃꯆꯤꯜ ꯃꯆꯥꯗꯨꯅꯁꯨ ꯀꯧꯔꯤ ꯍꯟꯖꯤꯟ ꯈꯨꯔꯥꯇꯣꯟ ꯍꯥꯏꯅ ꯂꯦꯝꯕ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯕ ꯉꯝꯗ ꯆꯨꯝꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯃꯃꯥ ꯃꯄꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯁꯛꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯉꯁꯤꯅ ꯑꯃꯨꯛ ꯃꯌꯥꯝꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯣꯏꯍꯧꯔꯦ ꯉꯁꯤꯗꯤ ꯂꯦꯝꯕ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯣꯏꯍꯜꯂꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥ ꯃꯍꯥꯛꯀ ꯃꯔꯨ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯄꯦꯟꯗꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯑꯗꯨꯃꯛ ꯐꯠꯇꯦ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨꯒ ꯃꯔꯨꯞ ꯑꯣꯏꯔꯛꯏ ꯂꯝꯕꯤꯗꯅꯤ ꯂꯦꯝꯕ ꯌꯨ ꯉꯥꯎꯗꯨꯅ ꯃꯥꯅꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯗꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯁꯖꯤꯛ ꯆꯥꯔꯤꯕ ꯁꯟ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇ꯭ꯔꯗꯣ ꯂꯩꯀꯥꯏ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯗꯦ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯩ ꯃꯤꯡꯊꯣꯜꯅꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤꯁꯨ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯗꯦ ꯍꯨꯔꯥꯟꯕ ꯑꯄꯪ ꯅꯠꯇꯦ ꯃꯄꯨ ꯈꯪꯍꯟꯗ ꯍꯨꯔꯥꯜꯂꯤꯕꯗꯨꯕꯨ ꯑꯄꯪꯕꯔꯅꯦ ꯁꯨꯡꯅꯠ ꯅꯠꯇꯦ ꯀꯩꯅꯣ ꯇꯥꯂꯦꯝꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯒ ꯃꯥꯗꯤ ꯁꯤꯗ ꯉꯥꯎꯗꯅꯒ ꯂꯩꯔꯝꯃꯤ ꯑꯌꯥ ꯌꯨꯒ ꯊꯛꯑꯦ ꯅꯪ ꯊꯛꯈꯤꯗ꯭ꯔꯕ ꯀꯅꯥ ꯊꯛꯑꯣ ꯍꯥꯏꯒꯦ ꯑꯩ ꯆꯥꯎꯍꯦꯟꯗꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯂꯩꯁꯥꯕꯤ ꯅꯥꯏꯅꯤꯡ ꯆꯥꯕꯤ ꯀꯣꯆꯥꯕꯤ ꯌꯨꯅ ꯑꯩꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯄꯣꯊꯥꯗꯦ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯊꯛꯂꯤꯕꯅꯤ ꯑꯩꯅ ꯌꯨ ꯃꯥꯒ ꯃꯔꯨꯞ ꯁꯥꯟꯅꯔꯤꯕꯅꯤ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯄ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯤꯒꯗꯕꯅꯤ ꯁꯥꯟꯅꯒꯗꯕꯅꯤ ꯃꯔꯨꯞꯁꯨ ꯑꯩꯒ ꯅꯪꯒꯤ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯑꯣꯏꯒꯅꯤ ꯂꯩꯔꯥꯡ ꯆꯠꯂꯣ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯨꯔꯥꯟꯕ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯑꯩꯒ ꯂꯣꯏꯅꯔꯒ ꯅꯪꯁꯨ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯐꯪꯕ ꯀꯤꯗ꯭ꯔꯣ ꯀꯤꯗꯦ ꯑꯩꯗꯤ ꯀꯩꯝꯇ ꯀꯤꯗꯦ ꯀꯩꯒꯤꯅꯣ ꯇꯥꯂꯦꯝꯕ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯑꯁꯨꯛ ꯌꯥꯝ ꯑꯣꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯈꯪꯁꯤꯟꯅꯗꯕ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯍꯦꯟꯅ ꯑꯉꯥꯎꯕꯤ ꯑꯣꯏꯍꯜꯂꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯁꯨ ꯇꯥꯍꯟ ꯍꯨꯔꯥꯟꯕ ꯑꯩꯅ ꯀꯅꯥꯕꯨ ꯅꯨꯡꯁꯤꯒꯅꯤ ꯑꯩꯗꯤ ꯍꯨꯔꯥꯟꯕꯅꯤ ꯍꯨꯔꯥꯟꯕ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨ ꯄꯤꯅꯤꯡꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯅ ꯆꯠꯅꯗ꯭ꯔꯦ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯤꯁꯛ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯈꯪꯖꯗꯦꯗ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯨꯔꯥꯟꯕꯅꯤ ꯑꯩꯗꯤ ꯇꯥꯂꯦꯝꯕ ꯂꯩꯍꯧꯔꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯟꯅ ꯂꯧꯕꯤꯔꯤ ꯄꯨꯟꯁꯤꯟꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯟꯅꯔꯣꯏ ꯁꯦꯝꯇ ꯂꯦꯞꯄꯨ ꯅꯗꯣꯝ ꯍꯤꯡꯉꯨ ꯏꯊꯟꯇ ꯍꯤꯡꯒꯦ ꯑꯩꯁꯨ ꯏꯗꯣꯝꯇ ꯂꯦꯝꯕ
ngang-ngang duna chatki. Asumna matam khara haukhre Chauton amadi Nganbisu Nganbigi mapamda leirammi. Thadoidi Khuraton manakta thinbiyu haiduna ningai tawba leplamde. Mapadasu Thadoina Khuratolna sen huranma nate haiduna hairammi. Adubu Chauton madi magi nupigi wana chumle khana leikrabada masagi wado manaw nupabu nungsiduna haizaribani haina khankirammi. Somdasu lemba nungaitaba pendabaduna numit chupa yuda thakuna leirammi. Tanjasida leirang lembabu noma kangda thembadagi yu thakpa kharadi hallabani. Nomagi numit amadani naitom poksabi masagi apama khanglaba mama mapa anido wa tanarami. Lembasi kaisu yamna phattaba ngangdi nati. Madugi mataima lai hori nupa yaung ilanbi pamiduna angang asi manganbani. Asuk kani ingkol koiduna yeloiduna hotnazariba mayamdo mataimaduna karisu tawdaba magum ngangi haini. Mataimana fana thina tawrabasu ngasi phawba lemba magi masindagi mataima phatte haibadi haidi. Sel thumsu mataimana loina paisinbiba mani phatso khak phatteda. Mi yamana phararoi haina phatrabadi kai upai lei. Aidi nasanupisina pakhang matomta leiba yumda satpasi pamde. Minasu sibon moigi wathi ngangba nungai hanbasi pamdre. Aduna isanasu asuk yamna pamjaradi kok hek luhong thokpikrasi. Mama, nangsu aigi kokti manai he. Isana wana masi ungduna kaptana leibadu aisu nungai jibani. Ingaw ngawna panglai leiba mana ungduna ta leibasida mapaigi thamoisi nungai jibani. Mina kari haiba khanba isani nabu yanarabadi aigidi kaishu kaide hairibasini. Leirang mana lemba mabu senabiba nungsibiba asida lemba masu amuk hana yu thake haibadi khankidri. Nungsibane lemba manasu magi mangaw thibi leirang asibu. Adubu mataima mayamba anibu kibana jinban lana nungsi haiba ngamda thamoigi kasil amada lona kana khanganda thamjabani. Adubu leirang magi nungsi irikna hanjin lemba magi nungsiba mu hongdoklabada kayam kuina nungsidaba saduna leiba ngamgani. Asumna tapna leirang amadi lemba anigi nungsiba amadi lemba magi sunomba kanba kaya asida khulgi mina su nungsibirami. Mataima mana laikai aduda hairamba aduga lemba mana tawthorakpasiga khenaba kaya asida laikainasu lembabu nungsibirami. Matam kharagi matung lemba amadi leirang anisu luhongbirami. Laikai miyamnasu lembagi mateng kaya panglami. Adubu Chauton madi manawgi luhongba phawba lakini. Pokminnaba manawbu asuki matik warokre. Henkrabra magi nupigi nungsibana hana yenglakidre manawbu. Adubu matam madi khamba yada asum chatkirami nomagi numit amadani leirangna. Kaino ngehakta su pothaba kaidauge. Thabakta su tawda leidubu kaino haibanida. O sidi hanadagi su adum tawraga lai kaino. Hoi duboba ngehak su pothagadabani. Nasadusu yang wahaladi kamay phadawrigi apangsidi. O singbi haima nabani di sida loi leiraboira aina di asomda kana kaururi. Leirangna haima kai leiragi ichena kauribaba. Hoi yen marum khra lauge haidana tawbani. Iche laotudi somda nganbi mayumda leibadagi hanadagi maning tamba helabani. Chauton kaino nupi nangna handak marak tawraisida. Numidang tara phawba yumsigi makada ngihakta leitribasi karigino. Ho kusi aina pamba tawbada kanana kari haidorige. Makhoi nupana leirisia aigi iyumdani haibisia kautaba phai. Kaino nupi nangna nganglibdo ha. Hoina nganglibasia khangbidrabro. Yumsi aigi masida nangna ye khongthang kuning senabagi mathau tadi. Aigi pamba tawbada thengba khak yaru leifam thokpa tumina dum lei. Huranba nangina naugi manakta chatke harabasu chatpikro. Chautona wa makha taramda tumina leiki. Karidi haironi mana leiribasi magi nupigi mayumdani. Tapna manawbusu nungsirakpagum tawrami. Nongmadi asum thoklo haina isorna tamlaboy. Asumna nomagi numit amadani ngasidi Chauton thabak nganna halaklami. Ma halakpa ubada thadoi thangnaba yum adudagi laktuna mapabu singduna purami. Chauton su masana tawribadu yaduna tumina inai. Uri nganbi amadi mau halakbi aduga wari sanaribado tarubina. Bima eidi ipuroibada machanupi malaibado lana unaba phaniyam haijinbani. Adubu moidi masi manaw satay nungsinabo oiramdana. Aigi waga lawbiba lairadana ne
ꯑꯩꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯊꯥꯔꯛꯏꯅꯤꯅꯦ꯫ ꯍꯣ ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯑꯩꯅ ꯇꯞꯅ ꯇꯞꯅ ꯃꯅꯥꯎꯅꯨꯄꯥꯗꯣ ꯍꯨꯔꯥꯟꯕꯅꯤꯗꯅ ꯉꯥꯡꯕꯗ ꯄꯣꯠꯁꯨ ꯃꯥꯡꯗꯕ ꯄꯣꯠꯇꯣ ꯃꯥꯡꯉꯦ ꯈꯔ ꯍꯥꯏꯖꯟ, ꯑꯗꯩ ꯂꯩꯀꯥꯏꯗ ꯈꯔ ꯁꯟꯗꯣꯛ, ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯤꯒꯤ ꯄꯤꯅꯕ ꯄꯨꯔꯛꯄ ꯁꯦꯜꯗꯣ ꯑꯩꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯍꯦꯛ ꯊꯝꯖꯤꯟꯕꯅꯤꯗꯅ꯫ ꯑꯗꯨꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩꯅ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯦꯅ ꯊꯤꯕꯅꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗꯒꯤ ꯊꯦꯡꯅꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯨꯡꯁꯤꯕꯗꯣ ꯐꯨꯔꯝꯃꯒ ꯏꯇꯨꯡ ꯏꯟꯅꯔꯛꯏꯁꯤꯅꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯉꯥꯟꯕꯤ ꯏꯕꯦꯝꯃ ꯅꯪꯁꯤ, ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠ ꯅꯄꯨꯔꯣꯏꯕꯅꯤ ꯅꯪꯁꯤ꯫ ꯑꯗꯨꯅꯕꯨ ꯅꯨꯄꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯂꯩꯒꯅꯨ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗ ꯂꯩꯌꯨ ꯍꯥꯏꯔꯤꯕꯗꯨꯅꯤ꯫ ꯕꯥꯕꯥ, ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯐꯠꯇꯕꯅꯤ꯫ ꯑꯩꯅ ꯈꯨꯔꯥꯇꯣꯟ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗ꯭ꯔꯥ? ꯏꯃꯥꯗꯤ ꯄꯥꯕ ꯂꯩꯇꯕꯒ ꯂꯩꯀꯥꯏ ꯑꯗꯨꯝ ꯀꯣꯏ, ꯑꯗꯨꯒ ꯈꯨꯔꯥꯇꯣꯟꯁꯨ ꯆꯥꯛ ꯄꯤꯖꯗꯕꯤ, ꯑꯗꯨꯒ ꯈꯨꯔꯥꯇꯣꯟꯅ ꯄꯣꯠ ꯌꯣꯟꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯥꯅ ꯑꯗꯨꯝ ꯂꯧꯁꯤꯟꯕꯅꯤ, ꯑꯗꯨꯒ ꯏꯃꯥꯅ ꯈꯨꯔꯥꯇꯣꯟꯗꯁꯨ ꯊꯤ ꯊꯤꯅ ꯉꯥꯡꯕꯤꯕꯅꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥꯟꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯎꯕꯗ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ, ꯅꯪꯗꯤ ꯃꯍꯨ ꯄꯨꯕꯤ ꯂꯤꯟꯅꯤ, ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯕꯤ꯫ ꯅꯪꯗꯤ ꯉꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧ, ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ? ꯑꯩ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯅꯝꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕ ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯅꯤ ꯑꯩꯗꯤ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯅꯁꯨ ꯅꯪꯅ ꯍꯥꯏꯈ꯭ꯔꯕꯗꯥꯏ ꯆꯠꯀꯅꯤ꯫ ꯃꯤꯡꯊꯣꯜ ꯑꯗꯨꯕꯨ ꯄꯤꯔꯝꯕ ꯅꯪꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ, ꯑꯗꯨꯒ ꯅꯪꯕు ꯑꯩꯅ ꯂꯧꯁꯤꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯏꯆꯥꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ, ꯐꯠꯇꯕꯤ ꯂꯤꯟ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯊꯝꯂꯣꯏ꯫ ꯉꯥꯏꯈꯨꯑꯣ ꯃꯣꯏ ꯃꯄꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯤꯌꯦ ꯈꯟꯅ ꯍꯥꯏꯕꯅꯤ, ꯆꯠꯂꯣꯏ ꯈꯟꯗꯅ ꯑꯗꯨꯒ ꯍꯨꯟꯗꯣꯛꯑꯝꯃꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯇꯦꯛꯄ ꯅꯨꯡ ꯁꯝꯕ ꯌꯥꯗꯕꯀꯣ? ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯨ ꯁꯝꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯤ ꯅꯪꯒꯤ ꯁꯤꯔꯣꯜ ꯋꯥꯍꯩꯕꯨ ꯊꯥꯖꯔꯨꯕ ꯑꯄꯪꯕ ꯑꯩꯁꯦ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ? ꯇꯜꯂꯤ, ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ, ꯄꯥꯕꯒ ꯈꯨꯔꯥꯇꯣꯟꯒꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯖꯒꯦ꯫ ꯆꯠꯈ꯭ꯔꯦ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯊꯥꯗꯣꯏ꯫ ꯌꯦꯡꯕꯤꯔꯝꯗꯦ ꯉꯥꯟꯕꯤ ꯃꯥꯕꯨ ꯍꯟꯅ ꯌꯦꯡꯍꯧꯏ꯫ ꯉꯥꯟꯕꯤ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯇꯥꯝꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯈꯜꯍꯧꯏ ꯃꯗꯣꯝ ꯑꯁꯨꯝꯅꯁꯨ꯫ ꯑꯩ ꯈꯛꯀꯤ ꯑꯣꯏꯅꯤꯡꯂꯨꯕ ꯉꯁꯤꯗꯤ ꯏꯗꯣꯝ ꯂꯩꯍꯧꯕ ꯇꯥꯔꯕ, ꯑꯩꯒꯤ ꯋꯥ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯅꯤꯡꯂꯨꯕ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯄꯤꯛꯂꯤꯕꯅꯣ, ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯕꯨ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯜꯂꯨꯕ, ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯑꯣꯏꯅ ꯏꯆꯥ ꯏꯋꯥꯅ ꯃꯤꯔꯥꯏꯗꯨꯅ ꯅꯨꯔꯣꯛꯀꯤ ꯀꯣꯛꯇ ꯄꯨꯊꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯅꯈꯣꯏ ꯑꯩꯒꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯒꯅꯨꯀꯣ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒꯤ ꯃꯒꯨꯜ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯏꯐꯝꯗꯒꯤ ꯇꯥꯝꯅ ꯆꯠꯈ꯭ꯔꯕ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯕꯨ ꯄꯥꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯏꯐꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯣꯏꯍꯧꯔꯦ ꯃꯥꯒꯤ ꯃꯔꯤꯗꯤ ꯑꯇꯦꯛꯄ ꯅꯨꯡꯒ ꯄꯥꯡꯈꯛ ꯇꯧꯖꯔꯨꯕ ꯃꯍꯩꯒꯤ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯏ꯫ ꯄꯨꯟꯁꯤꯅ ꯃꯩꯋꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯨꯃꯛ ꯅꯤꯡꯉꯝꯗꯅ ꯍꯤꯡꯕ ꯇꯥꯔꯕꯅꯤ꯫ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯔꯥꯡꯅ "ꯑꯌꯥ ꯏꯇꯩ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯆꯥꯎꯇꯣꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯏꯉꯛ ꯉꯛꯅ "ꯌꯥꯔꯦ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯂꯦꯝꯕꯗꯤ ꯀꯗꯣꯝꯗ ꯂꯩ? ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯊꯥꯎꯕꯅꯤ, ꯑꯩ ꯀꯧꯔꯛꯀꯦ꯫ ꯇꯥꯂꯦꯝꯕ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ꯫ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯕꯅꯣ? ꯂꯦꯝꯕ, ꯅꯌꯥꯝꯕ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯪꯒꯤ ꯇꯥꯆꯧ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎꯅꯤ ꯅꯪꯅ꯫ ꯅꯇꯩꯃꯒꯤ ꯁꯤꯔꯣꯜ ꯋꯥꯍꯩ ꯊꯥꯖꯗꯨꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯨꯕ꯫ ꯉꯁꯤꯗꯤ ꯇꯥꯆꯧ ꯌꯥꯔꯦ, ꯃꯈꯥ ꯇꯥꯕꯤꯔꯅꯨ꯫ ꯉꯁꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯏꯐꯝꯗꯗꯤ ꯇꯥꯆꯧ ꯑꯃꯗꯤ ꯏꯇꯩꯃꯕꯨ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ꯫ ꯇꯥꯆꯧ, ꯏꯇꯩꯃꯗꯤ ꯀꯗꯥꯏꯅꯣ? ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯥꯒꯤ ꯃꯔꯥꯜꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯔꯣꯏ꯫ ꯂꯥꯟꯗꯕ ꯉꯝꯕꯕꯨ ꯀꯅꯥ ꯂꯩꯒꯦ ꯇꯥꯆꯧ? ꯏꯇꯩꯃꯕꯨ ꯂꯧꯕꯤꯔꯨꯁꯤ꯫ ꯏꯇꯩ, ꯄꯤꯛꯂꯤꯕ ꯊꯥꯗꯣꯏꯒꯤ ꯈꯜꯂꯒ ꯏꯆꯦꯗꯣ ꯂꯧꯕꯤꯔꯨꯁꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯂꯥꯟꯗꯕ ꯉꯝꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯅ ꯏꯆꯦꯒꯤ ꯃꯔꯥꯜꯗꯣ ꯉꯥꯛꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯏꯆꯥ ꯊꯥꯗꯣꯏꯒꯤꯗꯤ ꯃꯄꯥ ꯂꯩꯔꯤ꯫ ꯅꯈꯣꯏꯅ ꯅꯇꯩꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯂꯩꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯑꯩ ꯑꯃꯗꯤ ꯏꯆꯥ ꯑꯩꯈꯣꯏꯅꯤꯗꯤ ꯃꯥꯒ ꯄꯨꯟꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫
ꯇꯥꯖꯧ ꯅꯅꯥꯎ ꯂꯟꯖꯔꯤ ꯇꯥꯖꯧꯒꯤ ꯄꯥꯝꯗꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯊꯥꯗꯣꯏ ꯂꯥꯛꯑꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯄꯥꯝꯕꯤꯌꯣ ꯄꯥꯝꯊꯣꯛꯀꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯄꯥꯏꯔꯛꯇꯨꯅ ꯀꯩꯗꯧꯔꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯑꯃ ꯀꯩ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯒꯦ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯅꯠꯇꯦ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯗꯨꯗꯤ ꯀꯩ ꯃꯥꯡꯂꯝꯒꯗꯧꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯪꯅ ꯀꯟꯕꯤꯗꯨꯅ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯦ ꯐꯪꯍꯟꯕꯤꯔꯦ ꯈꯜꯂꯨꯕꯗ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯒꯦ ꯅꯐꯝꯗ ꯄꯦꯟꯅ ꯍꯥꯏꯒꯦ ꯀꯩ ꯍꯥꯏꯗꯣꯏꯕ ꯐꯣꯡꯗꯣꯛꯇꯕꯒꯤ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯗꯤ ꯂꯥꯠꯂꯤꯕ ꯅꯨꯡꯁꯤꯅꯉꯤ ꯁꯛꯇꯝ ꯈꯤꯛꯄꯤꯔꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯦꯛ ꯈꯪꯍꯜꯂꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯐꯪꯍꯜꯂꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯉꯥꯎꯕ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯔꯦꯛ ꯑꯗꯨꯅ ꯂꯣꯠꯁꯤꯜꯂꯨꯕ ꯅꯨꯡꯁꯤꯕ ꯁꯤꯅꯈꯤꯕꯅꯤ ꯅꯐꯝꯗ ꯃꯥꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯍꯨꯔꯥꯟꯕ ꯄꯥꯈꯪ ꯊꯥꯗꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯕꯨꯠ ꯏꯗꯣꯝꯆꯥ ꯃꯄꯥꯟꯗ ꯕꯨꯠ ꯑꯅꯤ ꯂꯩꯌꯦ ꯑꯩ ꯀꯤꯌꯦ ꯅꯨꯡꯁꯤꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯝꯕ ꯁꯥꯕꯤ ꯁꯅꯧ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯩꯔꯥꯡꯅ ꯊꯥꯗꯣꯏ ꯕꯨꯠ ꯅꯠꯇꯦꯌꯦ ꯏꯗꯣꯝꯆꯥꯅꯤ ꯅꯪꯕꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯌꯥꯗ꯭ꯔꯦ ꯏꯗꯣꯝꯆꯥꯒ ꯇꯨꯝꯒꯦꯅ ꯂꯥꯛꯄꯗ ꯊꯣꯡ ꯍꯥꯡꯉꯝꯕꯁꯤꯗ ꯌꯦꯡꯉꯨꯕꯗ ꯕꯨꯠ ꯑꯅ ꯂꯥꯎꯔꯒ ꯏꯗꯣꯝꯆꯥꯒ ꯈꯨꯔꯥꯒ ꯑꯣꯏꯔꯝꯃꯤ ꯂꯥꯛꯑꯣ ꯏꯗꯣꯝꯆꯥꯒ ꯇꯨꯝꯃꯨꯔꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯕꯤ ꯉꯥꯟꯕꯤ ꯃꯥꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯋꯥꯃꯩꯅ ꯆꯥꯛꯇꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯆꯥꯛꯅ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ ꯂꯦꯟꯈꯤ ꯁꯩꯍꯧꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯤ ꯉꯥꯟꯕꯤ ꯄꯣꯂꯣꯏꯗꯗꯤ ꯄꯤꯔꯥꯡꯒ ꯃꯔꯨꯞ ꯑꯣꯏꯅ ꯂꯦꯟꯈꯤ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯕ ꯉꯥꯟꯕꯤ ꯃꯥꯕꯨ ꯉꯥꯛꯄꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯗꯁꯨ ꯀꯥꯏꯖꯗꯕ ꯆꯝꯅ ꯍꯤꯡꯖꯕ ꯆꯥꯎꯇꯣꯟ ꯃꯥꯗꯤ ꯃꯥꯅ ꯑꯃꯨꯛ ꯌꯥꯈꯤꯗꯕ ꯃꯤꯁꯛꯇꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯉꯥꯟꯕꯤ ꯃꯥꯒꯤ ꯃꯔꯥꯜꯕꯨ ꯉꯥꯛꯄꯤꯈꯤꯗꯦ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯑꯣꯏꯅꯤꯡꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯗꯨ ꯇꯣꯈꯥꯏ ꯇꯥꯅꯕ ꯁꯤꯟꯒꯅꯨ ꯆꯥꯎꯇꯣꯟꯒꯨꯝꯕ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯥꯟꯕꯤꯒꯨꯝꯅ ꯑꯋꯥꯕ ꯅꯪꯖꯅꯤ ꯊꯥꯗꯣꯏ ꯃꯥꯒꯤꯗꯤ ꯃꯃꯥꯒꯤ ꯑꯋꯥꯠꯄ ꯈꯪꯍꯟꯗ ꯂꯩꯔꯥꯡ ꯃꯥꯅ ꯃꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ